ngasi phongkiba tungan tungan mase phongsingi maruoiba pausing khongatjaraga mayamda share tawjage ahanbada sanam sendroki miyamda maral thangjinba yaroi el ramesor sanam sendroki miyamgi ayabi yauduna khulsigi lamda kanagumba NGO natragana society amatana sanglaglaga thabak tawba yaroi haina khulna waremna khre khulgi miyamda maram sadana forest department na maral thangjinba yaroi haina kairau ACG MLA lorem ramesor maitena phongdokhre ngarang sanam sandrok khulgi mamang da leiba singda u yanbaga mari lena thokiba thaudo aduda forest department amadi society amana sanam sandroki miyambu lana uhanana bu hotnare haiduna yaningda bu utuna wakat mifam pangthokre wakat mifam jathariba mafam aduda lakhiba kairau assembly constituency ki MLA laurembam ramesona paumisingda hai sanam sandroki miyamna sanglaba matam asi umang kya khulgi akoibada yokhatuna lakli madugi khudam haibabu akoibada lairiba singda uwa marang kaina isang sangna horiba sina mek senglabane Imphal tampaki mafam singda lairiba singi manungda sanam sandroki akoibada lairiba sing asida umang oina lairibane adobu kanagoma society amana umang amadi akoibigi phibamda yokhatpa pamjaba khunjasingbu lamai thabagi thabak sathaba umang kokthokpa oina ubibasi laibak thibane masi society aduna sengdokpham thoi haiki lairiba singi phibam asina khul asigi miyamna lamai thade haibagi mayek larab khudamne khul asigi phajaba si yenglaga chief minister ga tanaraga mafam asida model village ama saganaba khanaribani laibak thibadi environment nungsiribra lam khopsinba pamibra kangbu amana khulgi lam munanaba hotnarakpa asi mahakna yaba ngamloi khul asina laukiba warepta mahakna mateng pangani MLA na hai forest department na tampakta lairiba miyamda maral sibagi thabak chathaba si tawhaningde forest department ki staff kharadi umangak senbagi thabak tawbagi muhutta lambi da lakpa tata singda laingoi nung phabagi dama laiba gumna oi Thawal forest division gi manung chanba waithau manaki lilongi jaga da lairiba sing tumkiba do forest na kari yengnaga lehawi Thawal forest ki lam oina lairiba singda u kokpa si makoina mathau tawbagi ra hangki wakat mifam aduga mari lenana Gama Ray Club sanam sandroki assistant secretary mutum Ajit Kumar hai ngarang thokiba thaudo adu mapung oina patalenda hoba u pambi khara lam mapugi ayaba yauraga club ki furniture na singba sanaba yanbada thokibani Thawal forest ki official singna mafam marang khangdana society amaga manaraga u yanba thingnaba honarakpadagi muknabadu thokibani Lanai society aduna sanglaba matam asida sing asida u pambi ama phawba thakiba leitri sing asida di sanam sandroki miyamna matam gi oina u char sing tharaga hinghanaba semgatuna lakpani forest officer sing aduna society adugi miyoi singa laktunaraga club ki yan khiba u odu forest kini haijilaga society asiga Lizada laubani haina miyamda maral sirakpani ngarangi thawdo aduda kanaguma miyoi amatana nungmai kap khiba leite forest ki miyoi singna laklaga Patalengi yanba u singadu namduna puna bu hotnarakpadagi muknabadu thokibani haiki loinana khulasiga ayaba yauduna kanagumba NGO amatana sanam sandrokta laklaga thabak tawba yaroi haina warep laukre haidi lamadugi mapuni haiba sanam naba sandrana paumisingda hairiba lamasi kumja inglising wasamapan humphudagi maki apokpagi mingda pata paiduna leraklabani loinana waithau protected forest ki area khara yauba adusu department na se thoktuna forest area adudagi Thadok lambagi ayibasi pairi IWDP gi program makhada makna khulgi secretary ama oina akoibigi sing asida u kaya thajinbagi thabak sathaduna lakpani madu lam mapuna thaba oirabasu miyam gi thabak ta sijinabagi ayaba pibigi sesul pairi mafam marang khangdan society aduna forest department ga laktunaraga u khongpatlaga senda lambi onthokna honabani forest department na mafam asida plantation tawkiba amata laiti haiki lamasi mapu khangandana society asina namduna kian khangan tawraga lauksina na bohonarakpadagi thawdo ru thokibani haiki ainasu bauksi asina makhatana phungdorakli topa pawa manama jiban hospital na senda lambi oina sijinarabra haibigi singnaba laire Malemgi laisat ama oiriba COVID-19 laksina na bohonabada private hospital ama oiriba Kakching lam khaida leiba Jiwan hospital na senda lambi oina sijinarabra haibigi singnaba laire haina Social and Economic Development Organization sedo hianglamgi president
Boramni Maitegi Sirol Amana Hairi Sirol Asina Makata Raklibadi Say Amagi Mamang the Gilambida Satlingada Gari Masana Tenglam Badagi Makok to Sok Padagi Operation Taurabasu Pabangam the Badagi Pamung Nagi Hendoktana Laidakiba Hyanglam Awang Laikai Digi Elangbam Eboton Say Humdra Masagi Anaba Henjila Kodagi Ziwan Hospital Pukatki Emergency Oiraba Anaba Amabu Get the Queen Lehenki Hospital Pushinbaga Shi Heraki Asibadu COVID-19 test talking Hackneraga COVID-19 positive Oida Heraki Adubo Imung Manuna Nonganbaga test Tobada Negative Loina Oiramki Taudo Sigi Matanga Yamna Nungai Tribidi Asibadu Karamna Tauge Hangbada Hospital Authority na Siekrada Sahi Lahoraga Hospital gi SARS Lupalising Taru Amadi Asiba Tinbagini Haiduna Lupalising Maria Magapun Lising Tara Lahoki Laikidraba Sigi Imung Manung Nomagi Suzanom Zaduna Sab Imungni Hiramasigi Mato Hyang Lamna Nungai Tribidi Kaksing District ki Oina Ana Yek Yorakpada Putok Pusingi Ambulance Ama Jiwan Hospital da Gorbamena Tamlibasigi Kana Bakarino Gari Asi Kadai Desat Krabage Natragana Makoi Marcel Manaraga Sel Yenaduna Lairabra Haibasini Asiba Tilakpada Gari Driver Natana Stop Amata Loinarakte Polo Ebida Sizinagadaba PPE Amata Supiramde Taudo Sigi Matana Manipur Government ki Maikei Digimatic Sabe Action Nokat Piu Amadi Sangiba Senpam Handok Piu Amadi Mating Pangbiu Haiki Hensu Pauxiesna Makatana Fundurakli Loshilakpo Natopa Marueba Kangjinbadi Yamna Kanagadaba Yamna Sungange Oiba Pong Mayam Hapsaramge Yamna Ngakliba Pawamana Haryanada Muslim Nupa Zat on Kre Hindu Nupi Ama Luhong Kre Amasum Police Protection P Kre Haryanagi Gamunagar Muslim Nupa Amana Maga Luhongadoriba Nupi Adugi Lining da Zat Olabatunda Hindu Nupi Ama Luhong Kre Amasum Punjab Amasum Haryana High Court na Kut Tingjalakrabagi Tungda Maki Nupi Aduda Police Protection P Kre Haryana Home Minister Anil Bijoyna Haukiba Sayol State Government Lab Jihad Haiba BJP Lusingbasingna Sizinaba Wangang Adugi Mayokta Lo Ama Drop Taunaba member Ahumna Saba Committee Ama Linkat Kre Haiki Luhongbagi Mamingda Lining On Basingbu Kangnanaba BJP Lusingbasingna Lab Jihad Haiba Wangang Adu Sizinakibani Masagi Mamingsu Hongdok Sakraba Sahi Kungamato Shuraba Nupa Aduna November Mapanda Hindu Githoram Ama Pangtolaga Sahi Taragamapan Shuraba Inupi Adu Lohongki Haina Gamunangar Superintendent of Police Kamaldeep Goyal ngasi haiki Nupa Nupi Aduna Nupi Adu Imung Manungdagi Makoi Punsi Damas Personal Liberty the Ki Halakpagi Akiba Lay Hairaduna Haryana High Court Saki Makoi Luhong Badugi Mayokta Lairibado Constitution ki Article 21 ki Makada Piriba Makoi Hak Singadubo Satina Lana Sizinaba Amani Hainasu Court Tamki Madugi Matungna Kona Police na Kihanbagi Mawong Adu Kangnaba Masum Makoi Security Pinaba High Court na Piba Directive Makada Ani Adubu Numit Kayani Rom Protection Home Amada Tamki Police na Nupi Masa Adugi Imung Manung Adubusu Unaki Amasum Ani Adu Aina Yaba Mong na Luhongki Bani Haibado Makoi de Yahanana Bahonaki Maramaduna Nakoi na Makoi Bupuna Laiba Yahangadabani Haina Taksin Ki Haina Police Superintendent Aduna Haiki Case Adugi November Taraga Matoida Sataba Hearing Amada Nupi Masa Adubu Amuktang Unanaba Pami Hakiba Mahaki Imung Manung Adu Nupi Masa Aduna Unau Yakidi Haina Magna Makata Hensu Pauxiesna Fungdoroglian. Thank you.